ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯑꯣꯟꯁꯤꯜꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯑꯃꯅ ꯑꯃꯗ ꯍꯨꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯅ ꯑꯣꯟꯁꯤꯜꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯄꯣꯁ ꯑꯃꯗ ꯍꯥꯏꯔꯛꯂꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯏꯔꯝꯗꯝ ꯀꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯩꯕ ꯑꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯁꯨꯔꯕꯥꯂꯥ ꯃꯤꯁꯤꯒꯤ JACꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯧꯇ꯭ꯔꯨꯛꯇ ꯅꯍꯥꯟ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯕꯗ ꯅꯠꯇꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯀꯌꯥ ꯊꯥꯗꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯐꯌꯦꯡꯗꯒꯤ ꯑꯉꯣꯝ ꯁꯨꯔꯕꯥꯂꯥ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ JAC ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ CMꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯌꯥꯅꯈꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯉꯣꯝ ꯁꯨꯔꯕꯥꯂꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯁꯤꯟꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯂꯩꯔꯤꯕꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯦꯡꯁꯤꯟꯅꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯔꯦ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯊꯤꯒꯠꯅꯕ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ IITꯒꯤ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯔꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯁ 18ꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯔꯤꯕ IITꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ BSF ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯨꯡ ꯍꯨꯠꯅ ꯊꯤꯒꯠꯇꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯍꯟꯗꯛ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯊꯤꯡꯅꯕ ꯑꯃꯗꯤ ꯃꯥꯡꯖꯧꯅꯅ ꯈꯪꯗꯣꯛꯄ ꯉꯝꯅꯕ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯃꯐꯝ ꯈꯔꯗ ꯀꯤꯂꯣꯃꯤꯇꯔ 9ꯗꯒꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯦꯟꯇ꯭ꯔꯤ ꯗ꯭ꯔꯣꯟ ꯁꯤꯁꯇꯦꯝ ꯈꯤꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯂꯨꯄꯥ ꯀꯔꯣꯔ 2ꯗꯒꯤ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯥꯗꯤꯡ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯄꯥꯏꯈꯠꯄ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯋꯥꯡꯂꯤ ꯅꯝꯂꯤꯒ ꯇꯥꯏꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯃꯤꯟꯊꯥꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯁꯔꯨꯛꯇ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯇꯥꯕ ꯐꯪꯈꯤ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯁꯤꯕꯒ ꯂꯣꯏꯅꯅ ꯀꯌా ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯁꯦꯟꯇꯔꯗꯒꯤ ꯊꯥꯔꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯚꯣꯂꯨꯟꯇꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯣꯚꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ Y ꯀꯨꯟꯖꯔꯥꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯚꯣꯂꯨꯟꯇꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯈꯨꯌꯥꯊꯣꯡ ꯄꯣꯂꯦꯝ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ Y ꯀꯨꯟꯖꯔꯥꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 1ꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯇꯩꯒꯤ ꯈꯨꯜ ꯀꯌꯥꯗ ꯅꯣꯡꯊꯛꯇꯒꯤ ꯕꯣꯝ ꯊꯥꯗꯔꯛꯈꯤꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯄꯥ ꯏꯄꯨꯒꯤ ꯏꯈꯦꯡꯇꯅ ꯉꯥꯛꯂꯝꯕ ꯂꯝꯗꯝ ꯑꯃꯅꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯩꯇꯩ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯌꯥꯔꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯑꯃꯣꯚꯥ ꯑꯃꯗꯤ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯅ ꯍꯟꯕ ꯂꯩꯇꯅ ꯂꯥꯟ ꯑꯁꯤ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅꯤ ꯍꯥꯏꯖꯕꯁꯤꯡꯅ ꯃꯨꯟꯈꯤꯕ ꯒꯥꯔꯤ ꯑꯃꯗꯤ ꯂꯨꯄꯥ ꯂꯥꯈ 63 ꯅꯨꯃꯤꯠ 14ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯤꯜꯂꯛꯀꯗꯕꯅꯤ ꯗꯥꯏꯆꯨꯏ ꯀꯥꯃꯩ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 18ꯒꯤ ꯑꯌꯨꯛꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅꯤ ꯍꯥꯏꯖꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯕꯣꯂꯦꯔꯣ ꯑꯃꯗꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯥꯔꯨꯇꯤ ꯀꯥꯔꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯎꯔꯦꯝꯊꯣꯡꯗ ꯅꯣꯅꯦ ꯂꯣꯡꯃꯥꯏ ꯕꯖꯥꯔꯗꯒꯤ
ABCI कंपनी रो मेटेरियल सिंगी सप्लायर ओइबा KP नमान थौरक्पा टोयोटा फॉर्च्यूनर अंगौबा मचू अमदी सेल ओइना लुपा लाख 13 लौखिबगा लोइनाना मोबाइल फोन OnePlus 10 Pro ama मुनख्रे हाइरी हिरम असिगी मतंगदा नोने पुलिस डिपार्टमेंट दा कंप्लेन तौख्रे अदुबु ngasi फावबा मरी लेनबा सिंगना तुमिन्ना लैरिबा असि अकनबा मोंगदा यानिंगदे हाइना रोंगमै नागा स्टूडेंट्स ऑर्गेनाइजेशन मणिपुर की प्रेसिडेंट दाइत्री कामैना फोंदोरकली महाकना मखाताना हाइ ngasi दगी नुमित 13 की मनुंगदा अरामबाई तेंगोलनी हाइबा कांगबु अदुना KP नमान की गाड़ी फॉर्च्यूनर अमदी लुपा लाख 13 अदुगा मोबाइल फोन अदु नोनेदा थिलकदबनी नत्रबदी मदुदा थोरकपा टेक्साक पुंबा अखोइना लौरोय हाइखी मखा तारकपा पाउदा थौबाल तुरेलदा फंखिबा असीबा हक्चांग मसक खंगबा ngamkhre हौकिबा सेप्टेम्बर 2 दा इम्फाल ईस्ट डिस्ट्रिक्ट के अंद्रोपी एस के मनुंग चन्ना लेबा तुलिहल कोंजेंग लेकाई की थौबाल तुरेलदा असीबा हक्चांग अमा ताउथरकिबा अदु मसक ममिंग खंगबा ngamkhre लेकिद्रबा मियोय अदुगी ममिंग मोइरांग मयुम इम्तियाज अपोक्पा मोइरांग मयुम नजीर खान कौई तुलिहल अवांग लेकाई वाटर सप्लाई मनाक्तगिनी नाकल अमरोमदा इमुंग मनुंगना फोंदोरकपगी मतुंग इना मोइरांग मयुम इम्तियाज खान हौकिबा अगस्त 10 दा लुहोंगबा अमा यावरबा मतुंगदा थबक सुबा चटखिबदगी ngasi फावबा थीबा खंगदना लेरखिबदगी ngasi असिबा हक्चांग ओइना फंखिबनी हाइरी हिरम असिगा मरी लेनना खुलगी क्लब ऑर्गेनाइजेशन अबदी मेरा पाइबीगी ओइबा मियामगी मिफम अमा तुलिहल इदिगा यूथ डेवलपमेंट ऑर्गेनाइजेशन TIYDO की प्लेग्राउंड पांथोक्लबा मतुंगदा मिहात असि अकनबा मोंगदा कंडेम तौबगा लोइनाना मरी लेनबा सिंगना अथुबा मतमदा लंगला लंजिन पुथोकपिनबा JAC अमा सेमदुना तक्सिनबा हाइना वारेप लौख्रे लोइनाना लोकल MLA श्याम कुमार की खुथांगदा चीफ मिनिस्टर दा मेमोरेंडम अमसु पिसिलगनी हाइरी मिसी असिगी मतंगदा सेमखिबा JAC की को कन्वेनर मोइरांग मयुम मोहम्मद राफीना हाइ मियोइबा अमबु असुकी मतिक मसक फावबा खंगनबगी मोंगदा मिहात थीना हातोकपीबा असि अकनबा मोंगदा कंडेम तौई असिबा हक्चांग अदुगी मसादा यावरंबा इमुंग मनुंगी फोटोदगी महाक अदु इम्तियाजनी हाइबा खंगलकपनी ममांग थागी कुंदा लुहोंगबा अमा यावरमलगा थबक सुबा चटखिबदगी ngasi फावबा थीबा खंगदना लाखिबनी असिगुंबा थौदोक असि इरमदम असिदा अमुक हन्ना थोक्तनबा मिहात असिगी अचुंबा असेंगबा लंगला लंजिन ngasiगी लेंगांगना अथुबदा पुथोकपीदुना चेनबसिंग आइनगी ओइबा मतिक चाबा चेराक पीगदबनी हाइखि महांगना मखाताना हाइ ngasiगी मिफम असिदा तोंगान तोंगानबा वारेप कयासु लौरे वारेपसिंग अदुदी मिहात असिगी मतंगदा अचुंबा वायल फंगनबगीदमक JAC ऑर्गेनाइज दी ब्रूटिंग किलिंग ऑफ मोइरांग मयुम इम्तियाज हाइबा कमिटी अमा सेम्बा पुंग निम्फु निपालगी मनुंगदा मिहात असिगी लंगला लंजिन पुथोक्त्रबदी असिबा हक्चांग लौदबा हाइबा दाबी असि थबक ओइना ओंथोक्त्रबदी लमदमसिदा लेरिबा CSO सिंग मेरा पाइबी लुप सिंगा लोइनना अकनबा खोंजंग चंगसिनबा असिनी ngasiगी मिफम अदुदा इम्तियाज मिहात यानिंगदे मिहात असिगी लंगला लंजिन पुथु हाइबा खोलाव कयासु लाउखी मखा ताबा पाउदा एडिटोरियल कलमदगी मचंगोइबा पाउ अमा लौखचरी करी उना साबा सगोलनो काउसु काउदे सोंगसु सोंगदे हाइबदु तारबरा मणिपुर लेंगाक अमा इचाउ चाउना लेना लेना येंगनबा सिंगना पुंकोइ कोइसिनदुना थमलगा अखोइगे लेंगाक लोइ सिंगी ममांगदा मणिपुर मियामबु येंगनबा कुकी टेररिस्ट सिंगना हानिंगबा मतमदा मथंग मथंग मनिंग तौना मिहाथीना हाटपगी थबक चतरकलबा हाइबसी लेंगाक असि ममिंगतगी ओइना लेबनी हाइबदु ताकपनी मियामगी दमक खनबा लेंगाक अमा ओइबा तारबदी मफम मतम चाना मणिपुर मचेत ताना थुगाइनबा होनरिबा अफोंबा येंगनबा कुकी सिंग असि चपचाना मायोकनबा ngамफम थोकपनी मदुना मसागी मथोक पांथोकपा ngamdaba ममिंगतगी ओइना लेंगाक शासन तौरबनी हाइना लौरिबा मणिपुर लेंगाक असि अखोइगी इपा इपु सिंगना पाउरो ओइना हाइनरंबा करी उना साबा सगोलनो काउसु काउदे चोंगसु चोंगदे हाइबदु चपचाना थोकलरे हाइबा यारे लेबाकी लुरबा तानफम असिदा हौजिक फावबा अखोइगी लेंगाक लोइसिंग अमता ओइना पोनसिनदुना अपुनबा मपांगल थौना सागतुना मणिपुर मियामबु मई इकलबा खांगदा थांगतुना ngौरिबा asigi matangda bharat lengaki lusingbा सिंग इचंग थौना उनदुना मणिपुरदा थोकलिबा लान असि लोइसिनबा होनफम थुई चाही अमा था तरुक फावबा भारत लेंगाकना हन्ना फावबा येंगबिदना लेरकपा असिदा करिगिदबक मणिपुर लेंगाकना असुकी मतिक पेंथोकना नुंगाइना लेरिबनो हाइबसी लेबाक मियामगे अमता ngairaba wahang oirabani hojik oiriba manipur gi sathiriba phibam asida all political party gi oiba mifam pangthuktuna ireibak manipur kannaba logadaba thodang adu amata oina lominanaba lengaki lusingba oiriba chief minister na mangjungnana thaduna hona phomthui adubu tokphom thokpa thabaksing asi tawdana aduki matik ningaidana leithokpa haibasi yamna lali masi lengak loisingna logadaba thodang adu
ꯈꯪꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯥꯔꯛꯂꯕ ꯐꯥꯎꯕꯗ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯏꯍꯧ ꯈꯣꯡꯖꯪ ꯑꯃꯠꯇ ꯆꯪꯁꯤꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯃꯗꯨꯅ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅꯤ ꯍꯥꯏꯕꯅ ꯂꯩꯔꯒ ꯃꯩꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯏꯍꯧ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯕ ꯇꯥꯔꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯁꯤ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯑꯃꯨꯛ ꯂꯩꯊꯣꯛꯄ ꯇꯥꯔꯕꯗꯤ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯈ꯭ꯔꯒꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨꯁꯨ ꯌꯦꯛꯅꯕꯁꯤꯡꯅ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯁꯥꯒꯠꯇꯨꯅ इरेबाक नुंसीबा खंगद्रबा मसा मसागी नुंगाइरगा लोइरे हाइना खनबगी मवोंगदा निंगाइदना लैथोकलिबा अैखोइगी लैंगाकलोइसिंग असि अचौबा परा अमा तंबीदुना इरेबाक मणिपुर कन्नबा लेबाक मियामना लोफम थोकपा थौदांग अदु लौबा चुंगनी।